ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯅꯥ ꯋꯥꯡꯈꯦꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯅꯤꯡꯊꯧ ꯈꯥꯒꯦꯝꯕꯅ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃꯗꯅꯤ ꯈꯨꯜ ꯑꯃꯗ ꯂꯥꯏꯖ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯏꯃꯨꯡꯗ ꯃꯃꯥ ꯃꯄꯥ ꯃꯧꯄꯥ ꯃꯈꯣꯏ ꯃꯔꯤ ꯈꯛꯇꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯂꯩꯕꯥꯛꯀꯤ ꯆꯐꯨ ꯁꯥꯗꯨꯅ ꯌꯣꯟꯗꯨꯅ ꯃꯗꯨꯗꯒꯤ ꯐꯪꯕ ꯇꯔꯦꯠ ꯁꯦꯟꯖꯥ ꯑꯗꯨꯅ ꯏꯃꯨꯡ ꯄꯨꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯂꯥꯏꯖ ꯃꯈꯣꯏꯒꯤ ꯌꯨꯝ ꯃꯃꯥꯡꯗ ꯆꯐꯨ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔ ꯆꯐꯨ ꯂꯩꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯖꯅ "ꯏꯟꯗꯣꯟꯈꯣꯏ ꯂꯥꯛꯄꯤꯔꯤ, ꯀꯔꯝꯕ ꯆꯐꯨ ꯌꯦꯡꯁꯤꯒꯦ?" ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯃꯈꯣꯏꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯊꯔꯣꯅ "ꯏꯕꯦꯝꯃ ꯂꯥꯏꯖ, ꯅꯪꯒꯤ ꯁꯤꯗ ꯁꯥꯔꯒ ꯊꯝꯃꯤꯕ ꯆꯐꯨ ꯃꯆꯥ ꯑꯆꯧꯕ ꯃꯌꯥꯝꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦꯗ, ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗꯀꯣ." ꯂꯥꯏꯖ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯃꯥꯁꯨ, "ꯏꯟꯗꯣꯟ, ꯌꯥꯝꯅ ꯍꯩꯖꯕ ꯅꯠꯆꯗꯦꯗ, ꯏꯃꯥ ꯏꯄꯥꯒꯤ ꯃꯇꯦꯡ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯄꯥꯡꯂꯕꯗꯤ ꯍꯥꯏꯅ ꯇꯧꯖꯕꯅꯤ." "ꯃꯥꯅꯤ ꯃꯥꯅꯤ, ꯑꯗꯨꯅꯤ ꯑꯐꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯨꯄꯤ ꯃꯆꯥ ꯍꯥꯏꯕꯁꯦ ꯏꯃꯨꯡꯒꯤ ꯏꯃꯥ ꯏꯄꯥꯒꯤ ꯑꯋꯥꯕ ꯎꯕꯁꯦ ꯎꯒꯗꯕꯅꯤ, ꯃꯗꯨ ꯑꯐꯕꯅꯤ." "ꯑꯍꯣꯏ ꯏꯟꯗꯣꯟ, ꯑꯗꯣ ꯏꯟꯗꯣꯟ ꯈꯣꯏꯕꯨ ꯀꯔꯝꯕ ꯆꯐꯨ ꯂꯩꯕꯤꯒꯗꯧꯔꯤꯕꯅꯣ? ꯁꯣꯝꯗ ꯂꯩꯔꯤꯕꯁꯦ ꯁꯤꯗꯒꯤ ꯑꯄꯥꯝꯕ ꯈꯟꯕꯤꯔꯕꯁꯨ ꯌꯥꯔꯦ, ꯑꯗꯨꯒ ꯑꯁꯣꯝꯗ ꯂꯩꯔꯤꯕꯁꯤꯡ ꯏꯟꯗꯣꯟ ꯈꯣꯏꯅ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯂꯧꯕꯤꯕ ꯌꯥꯒꯅꯤ." ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯪꯉꯦ ꯂꯩꯅ, "ꯂꯥꯏꯖ, ꯑꯩꯗꯤ ꯁꯣꯝꯗꯒꯤ ꯆꯐꯨ ꯄꯤꯛꯇꯛ ꯇꯧꯕꯁꯦ ꯃꯁꯤ ꯑꯣꯏꯅ ꯂꯧꯈ꯭ꯔꯒꯦ, ꯑꯗꯣ ꯃꯁꯤꯗꯤ ꯇꯔꯦꯠ ꯁꯦꯟꯖꯥ ꯀꯌꯥꯅꯣ?" "ꯏꯟꯗꯣꯟ, ꯃꯁꯤꯗꯤ ꯑꯩꯅ ꯇꯔꯦꯠ ꯁꯦꯟꯖꯥ 3ꯗ ꯌꯣꯟꯖꯕꯅꯦ." ꯊꯔꯣꯅ "ꯍꯣꯏ ꯄꯤꯊꯣꯛꯇ꯭ꯔꯗꯤ ꯀꯩꯅꯣ, ꯑꯁꯨꯛ ꯅꯤꯡꯊꯤꯖꯅ ꯁꯥꯔꯕ ꯆꯐꯨꯁꯤꯕꯣ, ꯑꯗꯣ ꯑꯩꯒꯤꯗꯤ 2 ꯂꯧꯈ꯭ꯔꯒꯦ, ꯃꯈꯣꯏꯒꯤꯗꯤ ꯈꯪꯗꯦ, ꯁꯦ ꯑꯩꯒꯤ ꯆꯐꯨ ꯑꯁꯤꯒꯤ ꯃꯃꯜꯗꯣ." ꯑꯁꯨꯝꯅ ꯊꯔꯣꯅ ꯄꯤꯔꯛꯂꯤꯕ ꯇꯔꯦꯠ ꯁꯦꯟꯖꯥ ꯑꯗꯨ ꯂꯧꯁꯤꯜꯂꯤ ꯂꯥꯏꯖ꯫ ꯑꯇꯩ ꯑꯇꯣꯞꯄ ꯅꯨꯄꯤꯁꯤꯡꯗꯨꯅ ꯄꯤꯔꯛꯂꯤꯕ ꯇꯔꯦꯠ ꯁꯦꯟꯖꯥꯁꯤꯡꯗꯨꯁꯨ ꯂꯧꯁꯤꯜꯂꯤ꯫ ꯃꯈꯣꯏꯁꯤꯡꯁꯨ ꯃꯈꯣꯏꯅ ꯂꯩꯔꯕ ꯆꯐꯨꯁꯤꯡ ꯑꯗꯨ ꯄꯨꯔꯒ ꯂꯥꯏꯖꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯥꯏꯖꯁꯨ ꯃꯥꯒꯤ ꯃꯊꯧ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯇꯧꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯇꯞꯅ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯂꯩꯁꯦꯝꯕꯅ "ꯏꯃꯥ, ꯄꯥꯕ, ꯑꯩ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯟ ꯇꯥꯜꯂꯒꯦ." ꯂꯩꯃ ꯇꯣꯝꯕꯤꯅ "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯔꯥꯏꯗ ꯊꯕꯛ ꯁꯨꯒꯗꯧꯔꯤꯕꯅꯣ?" "ꯏꯃꯥ, ꯑꯩꯒꯤ ꯃꯔꯨꯞ ꯆꯥꯎꯔꯦꯟꯗꯣ, ꯃꯍꯥꯛꯅ ꯂꯪꯐꯩꯗ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯔꯨꯁꯤ ꯍꯥꯏꯌꯦ ꯏꯃꯥ." ꯁꯅꯥꯍꯟꯅ "ꯏꯕꯨꯡꯉꯣ, ꯃꯗꯨ ꯌꯥꯕꯕꯨꯗꯤ ꯌꯥꯏ, ꯑꯗꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯆꯐꯨ ꯁꯥꯗꯨꯅ ꯌꯣꯜꯂꯤꯕꯁꯤ ꯃꯁꯤ ꯅꯪꯅꯁꯨ ꯃꯇꯦꯡ ꯄꯥꯡꯂꯒ ꯁꯨꯕꯗꯤ ꯌꯥꯗꯕ꯭ꯔꯣ?" "ꯄꯥꯕ, ꯑꯗꯨꯁꯨ ꯌꯥꯏ, ꯑꯗꯨꯗ ꯁꯤꯗꯗꯤ ꯏꯃꯥ ꯄꯥꯕ ꯏꯆꯦ ꯅꯈꯣꯏꯅ ꯇꯧꯕꯅꯤꯅ ꯑꯩꯅ ꯑꯃꯨꯛ ꯂꯪꯐꯩꯗ ꯁꯦꯟ ꯇꯥꯜꯂꯨꯔꯁꯤꯔꯥꯅ ꯈꯟꯕ, ꯑꯗꯨꯒꯤꯅꯤ ꯄꯥꯕ." "ꯌꯥꯕꯕꯨꯗꯤ ꯌꯥꯏ, ꯏꯆꯥꯅ ꯁꯦꯟ ꯇꯥꯟꯒꯦ ꯍꯥꯏꯔꯤꯕꯗꯣ, ꯑꯗꯨꯗ ꯂꯥꯞꯅ ꯂꯩꯔꯒ ꯊꯕꯛ ꯁꯨꯕꯗꯨ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯕꯒꯤꯅꯤꯅꯦ." "ꯄꯥꯕ, ꯑꯗꯨꯝꯅ ꯈꯜꯂꯕꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯅꯆꯥ ꯀꯔꯤꯁꯨ ꯇꯧꯔꯤ, ꯏꯆꯦꯁꯨ ꯂꯩꯔꯤ, ꯃꯔꯨꯞ ꯆꯥꯎꯔꯦꯟꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯨ ꯁꯦꯟ ꯊꯣꯛꯄꯒꯤ ꯊꯕꯛꯅꯤꯅ ꯆꯠꯅꯤꯡꯉꯤ ꯄꯥꯕ. ꯏꯆꯥꯅ ꯄꯥꯝꯂꯕꯗꯤ ꯏꯄꯥ ꯀꯔꯤꯁꯨ ꯍꯥꯏꯔꯔꯣꯏ, ꯑꯗꯨꯕꯨ ꯏꯆꯥꯅ ꯀꯔꯤꯒꯨꯝꯕ ꯆꯠꯂꯕꯗꯤ ꯁꯣꯏꯗ ꯉꯥꯝꯗꯅꯕ ꯇꯧꯒꯗꯕꯅꯤ. ꯑꯁꯣꯏꯕ ꯍꯥꯏꯕꯁꯦ ꯂꯩꯍꯜꯂꯣꯏꯗꯕꯅꯤꯀꯣ. ꯄꯥꯕ, ꯏꯃꯥ, ꯅꯆꯥ ꯆꯦꯛꯁꯤꯟꯅ ꯊꯕꯛ ꯇꯧꯖꯒꯅꯤ, ꯑꯁꯣꯏꯕ ꯌꯥꯎꯗꯅꯕ ꯇꯧꯒꯅꯤ ꯄꯥꯕ." "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯊꯕꯛꯇꯤ ꯀꯔꯤ ꯅꯨꯃꯤꯠꯇ ꯆꯠꯇꯣꯏꯅꯣꯅꯦ?" "ꯍꯣꯏꯅꯦ, ꯏꯄꯥꯗꯤ ꯃꯗꯨ ꯍꯪꯕ ꯀꯥꯎꯔꯦꯅꯦ." ꯂꯩꯁꯦꯝꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯄꯥꯕ, ꯏꯇꯥꯎ ꯆꯥꯎꯔꯦꯟꯅ ꯃꯊꯪꯒꯤ ꯍꯞꯇꯥꯗꯒꯤ ꯆꯠꯁꯤ ꯍꯥꯏꯌꯦ." "ꯍꯣꯏ, ꯏꯆꯥꯅꯕꯨ ꯆꯠꯅꯤꯡꯂꯕꯗꯤ ꯆꯠꯂꯨꯔꯣ, ꯅꯤꯡꯊꯤꯅ ꯆꯠꯀꯗꯕꯅꯤ, ꯃꯤꯅ ꯉꯥꯡꯒꯗꯕ ꯊꯕꯛ ꯇꯧꯔꯣꯏꯗꯕꯅꯤꯀꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ." "ꯍꯣꯏ ꯏꯃꯥ, ꯅꯆꯥ ꯁꯣꯏꯍꯟꯖꯔꯣꯏ." ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯂꯥꯏꯖ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯏꯃꯥ, ꯄꯥꯕ, ꯂꯩꯁꯦꯝꯕ, ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯔꯁꯤ ꯂꯥꯛꯑꯣ. ꯑꯩ ꯆꯥꯛ ꯇꯣꯛꯂꯒ ꯆꯐꯨ ꯁꯥꯒꯗꯕꯅꯤ. ꯍꯌꯦꯡ ꯃꯊꯪ ꯑꯩ ꯆꯐꯨ 30 ꯄꯤꯒꯗꯕꯅꯤ." "ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦꯗ.
Madubu saba ngamkigadrani nangbo. Ngamni paba kari tawbagi ngamoy dawribano. Isana ngamni khaladi ngamdaba amata layrui paba. Aikoy si yawna hek tawba haibaduni. Ado ngasidi isana kari hinjang thonglabagini. Baba, ngarang paba na pharakpa ngakrado. Aduga soibumga thongi paba. Isagi mathel sidi onthokna hauranida. Ipaadi chak lambu lamlakleda. Adudi chak chathurasi paba. Ima lao, ibunga lao. Hoise. Asumna makhoi mari imungda sangkhiduna cha ising chanaba tawkhirami. Somda konungdani khagembana. Kana lay manai amana ining thau kari takpigadaba nanai leijaido. Nakhoi lanmi kun thorang thangnaba khulasida awana yingsinba chakadabani. Aduga taret senja khawjaw ma purakadabani. Aduga sana thaknaba kayasu purakadabani. Phagani ining thau nanai soidanaba thorang tawsinjawragi. Madu pumnamak loiraga nanai ining thauda haijaraklagi. Phare nakhoigi na thok tawur. Phagani ining thau. Asi hairaga lanmi adu thokhirami. Asumna ningthau khagemba miyamgi mateng pangba chakhirami. Khuman leimana imagi pari Maharani Khuman leima masanupa pari manakta laklami. Pari mama sanglakpadu ubada mamada nolukpa ulaga asumna hairi. Palem apopi kari haibigadabano nasabu thibirakpade. Imana isabu thirakpadi atei kari amanati. Isanupa nahaki taloigi wabu haudoke haina imana nahakpu thirakpani. Pari mamagi wada tabada nofet tawraga asumna hairi. Palem apopi nasadi yumban kaiban bagi wasi kaya khanjatri. Nasa pakhang khara kuina oijakhige imam haran. Imagi pari nang hauzik yum panbagi matam oire. Nangi napa ningthau mahangna leibak asigi miwai kaya awaba tarakpa matamda nangi napa ningthau na sattuna tengbangduna leire. Nahakna yum panduna leirabadi nahakna khajikta oirabasu mateng panggadabani. Nangi napa ningthauna nahakna nupi thidringai leibaki thabak thauramda yahon khiroi haina hairi imada. Palem apopi nasadi hauzik madugi wafam leijatri. Aduga nasagini haina apamba nungsiba kana amatasu leijade. Matungda leirakadra haibadumadi nasa khangjade. Isagi wafam asidi aruba amadi oiri. Adubu phare isana adumna khallabadi nangi ipa ningthauga mahaki marup kayagi masaningol popi kaya leiramgani. Makhoiga tanaduna isa parigidamak taloi thiba taridana. Palem apopi nasadi adugumbagi wafam khanjadri. Palem apopi Maharani Khuman leima adu masagi yumkai panbagi wakhal leitribadu Maharani Khuman leima machanupada kanna haibasu ngamdana machada haifet yenglamlaga machanupagi manaktagi tapna thokhirami. Pari mamana thokhribadu yenglaga asumna haijahawi. Aigi mapu usina leibak amagi ningthaugi machanupa Rajkumar oina pokpiramle. Marup mapang kaya loinabasu sakma yengduna loinari. Aidi Rajkumari kana amatagasu luhongba pamjade. Nungaiba wata padaba imung amagi machaningona wata padaba imung amada amuk leiba. Aduga nongmagi suraga saba imung amagi ningolbu lauba. Lairaba masil thengnahanbasi launahanbasi aidi pamde. Aigi oinadi suraga sajaba misak adu aina pamjai. Ina kairak khunba ningol aina pamde. Ai imama haranigi wafambase yare haina haibadi ai ngamkhiroi. Asumna Rajkumar pari machinda sonduna leirami. Matam masu tapna haukhibana numit kharanisu haukhirami. Nongmagi numit amadani tharona. Ita Laiza kanam leitabro torisibo. Ho ita Laiza kana aima ita udaba koirida lao kakhalo. Aigi pothafam changsilao. Ita ibema ita khoidi thabak yam sinkhre. Ai khoidaga nokmata lakhidre. Aina da lai ikaiba ma yauksilei. Adumna haigano ita tharo. Aise thabak khara chindawbani. Migi safu piyona mayam lai. Adugi nangnaba hotnabada aise thongan wangma lanma ngamdre. Itana sen tanbagi thabak sinba. Aina mirem oizabagi thabak komjaba.
ꯑꯁ ꯂꯣꯏꯔꯦ ꯏꯇꯥꯁꯤꯃꯕ ꯏꯇꯥꯁꯨ ꯌꯣꯡꯈꯝꯗ ꯐꯤ ꯁꯥꯗꯨꯅ ꯁꯦꯜ ꯇꯥꯜꯂꯤꯕꯗꯨꯗꯤ ꯁꯤꯟꯐꯝ ꯃꯥꯟꯅꯗ꯭ꯔꯕꯁꯨ ꯊꯕꯛꯇꯤ ꯆꯞ ꯃꯥꯟꯅꯩꯌꯦ ꯏꯇꯥ ꯍꯣꯏ ꯌꯥꯔꯦꯁꯦ ꯅꯪ ꯑꯃꯅꯦ ꯆꯤꯟꯁꯤ ꯄꯥꯎꯈꯨꯝ ꯁꯨꯡꯋꯥꯠ ꯍꯦꯛ ꯋꯥꯠꯇꯦ ꯑꯣꯏꯕ ꯑꯗꯣ ꯑꯩꯅ ꯂꯥꯛꯂꯤꯁꯦ ꯑꯇꯩ ꯅꯠꯇꯦ ꯉꯁꯤ ꯏꯇꯥ ꯊꯕꯛ ꯆꯤꯟꯕ꯭ꯔꯣ ꯌꯥꯝ ꯆꯤꯟꯕ꯭ꯔꯕ ꯀꯔꯤꯁꯨ ꯆꯤꯟꯕ ꯂꯩꯇꯤꯌꯦ ꯉꯔꯥꯡ ꯃꯤꯒꯤ ꯆꯐꯨ ꯁꯥꯕ ꯂꯣꯏꯔꯒ ꯄꯤꯈꯤꯕꯒꯤ ꯉꯁꯤꯗꯤ ꯊꯕꯛ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨꯗꯤ ꯐꯔꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒꯤ ꯃꯕꯨꯡꯗꯣ ꯃꯣꯏꯗ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯂꯨꯍꯣꯡꯗꯧꯔꯦ ꯑꯗꯨꯒꯤ ꯐꯅꯦꯛ ꯈꯤꯇ ꯄꯤꯃꯤꯟꯅꯔꯨꯁꯤ ꯌꯥꯏꯌꯦ ꯍꯧꯖꯤꯛ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯃꯥꯅꯦ ꯍꯧꯖꯤꯛ ꯆꯠꯂꯨꯔꯁꯤ ꯑꯗꯨꯗꯤ ꯑꯩ ꯐꯤ ꯑꯝꯇ ꯍꯣꯡꯂꯛꯈꯤꯒꯦꯀꯣ ꯑꯗꯨꯒ ꯆꯠꯂꯨꯔꯁꯤ ꯍꯣꯏ ꯑꯁꯨꯝꯅ ꯊꯥꯔꯣ ꯑꯃꯗꯤ ꯂꯥꯏꯖꯥ ꯃꯈꯣꯏ ꯑꯅꯤ ꯌꯨꯝꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯁꯣꯝꯗꯅ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯉꯥꯜ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯔꯥꯖꯀꯨꯃꯥꯔ ꯃꯄꯥꯟꯒ ꯊꯣꯛꯇꯅ ꯅꯍꯥꯛꯄꯨ ꯈꯔ ꯇꯧꯗ ꯀꯣꯅꯨꯡꯁꯤꯗ ꯅꯣꯡꯉꯥꯟꯕꯗꯤ ꯅꯨꯃꯤꯠ ꯇꯥꯕ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯁꯤꯜꯂꯤꯕꯁꯤꯕꯨ ꯇꯟꯗ꯭ꯔꯣ ꯋꯥꯗ꯭ꯔꯣ ꯃꯔꯨꯞ ꯃꯉꯥꯜ ꯅꯪꯅ ꯍꯦꯛ ꯉꯥꯡꯕꯁꯤꯃ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯑꯩꯅ ꯀꯣꯅꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯒ ꯏꯄꯥ ꯅꯤꯡꯊꯧꯅ ꯑꯩꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯈꯩ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯊꯧꯔꯝ ꯊꯧꯒꯥꯏ ꯑꯃꯠꯇ ꯌꯥꯎꯍꯜꯂꯣꯏ ꯍꯥꯏ ꯁꯤꯗꯕꯨ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯔꯥꯖꯀꯨꯃꯥꯔ ꯏꯄꯥ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯣ ꯃꯄꯥꯟ ꯊꯣꯛꯇꯅ ꯅꯨꯄꯤ ꯀꯃꯥꯏ ꯐꯪꯗꯣꯏꯅꯣ ꯍꯣꯏ ꯔꯥꯖꯀꯨꯃꯥꯔ ꯍꯣꯏꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯒ ꯅꯨꯡꯁꯤ ꯋꯥꯏꯊꯣꯡꯅꯗꯣꯏꯅꯤ ꯑꯗꯨꯅ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡꯅ ꯂꯩꯖꯒꯦꯅ ꯍꯥꯏꯔꯛꯇꯧꯔꯤꯕꯅꯤ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯅꯤꯡꯉꯣꯜꯗꯤ ꯀꯃꯥꯏꯅ ꯂꯩꯔꯨꯅꯤ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯕꯁꯨ ꯌꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯁꯪꯁꯥꯔꯁꯤꯒꯤ ꯐꯖꯕꯁꯨ ꯎꯕ ꯌꯦꯡꯕ ꯐꯩ ꯅꯠꯇ꯭ꯔꯕꯗꯤ ꯉꯥꯎꯔꯒ ꯆꯠꯆꯅꯤ ꯅꯤꯡꯊꯧ ꯈꯥꯒꯦꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯄꯥꯔꯤ ꯑꯗꯨ ꯉꯥꯎꯔꯒ ꯆꯠꯈ꯭ꯔꯦ ꯀꯥꯏꯅꯗꯤ ꯍꯥꯏꯅꯍꯜꯂꯣꯏꯁꯤꯀꯣ ꯑꯁ ꯌꯥꯔꯦꯕ ꯅꯪꯒꯤ ꯋꯥꯔꯤꯁꯤꯗꯤ ꯑꯩꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯒ ꯄꯥꯝꯖꯗꯦ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯃꯈꯣꯏꯁꯤꯡꯗꯣ ꯑꯩꯅ ꯄꯥꯝꯗꯦ ꯔꯥꯖꯀꯨꯃꯥꯔꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯇꯥꯂꯣꯏ ꯑꯣꯏꯗ꯭ꯔꯕꯗꯤ ꯀꯅꯥ ꯑꯣꯏꯗꯣꯏꯕ ꯅꯨꯄꯥꯅ ꯅꯨꯄꯤ ꯁꯥꯕꯤ ꯑꯣꯏꯒꯗ꯭ꯔꯣ ꯃꯔꯨꯞ ꯃꯉꯥꯜ ꯅꯪꯒꯤ ꯀꯥꯔꯟꯁꯤꯗꯤꯕ ꯃꯔꯨꯞ ꯃꯉꯥꯜ ꯑꯩꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯑꯣꯏꯖꯔꯕꯁꯨ ꯑꯩꯗꯤ ꯃꯤꯆꯝꯅꯤ ꯑꯩꯒꯤ ꯏꯇꯤꯛ ꯏꯉꯥꯜ ꯀꯔꯤꯁꯨ ꯂꯩꯇꯦ ꯃꯇꯤꯛ ꯃꯉꯥꯜ ꯂꯩꯔꯤꯕꯗꯣ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧ ꯏꯃꯥ ꯃꯍꯥꯔꯥꯅꯤꯅꯤ ꯑꯩꯗꯤ ꯄ꯭ꯔꯖꯥꯒꯨꯝꯕꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯠꯇꯒ ꯂꯨꯍꯣꯡꯂꯣꯏ ꯑꯩꯗꯤ ꯂꯥꯏꯔꯖꯔꯕ ꯃꯤꯁꯛꯁꯤꯡꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯔꯨꯞ ꯑꯩꯗꯤ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯃꯁꯥꯒꯤ ꯃꯊꯧꯗꯥꯡ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯕ ꯑꯩ ꯏꯁꯥꯒꯤ ꯊꯕꯛ ꯑꯩ ꯏꯁꯥꯅ ꯇꯧꯒꯅꯤ ꯈꯟꯖꯕ ꯃꯤꯕꯨ ꯉꯥꯏꯗꯕ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯕꯨ ꯃꯍꯥꯛꯀꯤ ꯏꯃꯥ ꯏꯄꯥꯅꯤ ꯍꯥꯏꯅ ꯈꯟꯕ ꯉꯝꯕ ꯃꯤꯁꯛꯇꯣ ꯃꯗꯨ ꯄꯥꯝꯃꯤ ꯑꯩ ꯊꯤꯈꯤꯅꯤ ꯑꯩꯒꯤꯗꯃꯛ ꯏꯁꯣꯔ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯊꯦꯡꯅꯍꯜꯂꯛꯀꯅꯤ ꯏꯇꯥꯎ ꯔꯥꯖꯀꯨꯃꯥꯔ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤꯗ ꯂꯩꯔꯝꯒꯗꯕꯗꯤ ꯃꯥꯟꯗꯦ ꯅꯠꯇ꯭ꯔꯒ ꯏꯁꯣꯔꯅ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯕ ꯑꯃ ꯁꯣꯏꯗꯅ ꯇꯧꯔꯝꯒꯅꯤ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯂꯩꯁꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯈꯛꯇꯅꯤ ꯊꯣꯠꯄ ꯃꯦꯡꯕ ꯏꯪ ꯇꯞꯄ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯥꯛꯄꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯍꯩꯅꯕꯤꯁꯤꯡꯗꯣ ꯂꯣꯏꯅ ꯐꯨꯗꯣꯔꯛꯄꯅꯤ ꯆꯍꯤ ꯐꯥꯔꯒ ꯑꯃꯨꯛ ꯍꯦꯟꯕꯅꯤ ꯔꯥꯖꯀꯨꯃꯥꯔ ꯃꯉꯥꯜꯒꯤ ꯋꯥꯇꯥꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯔꯨꯞ ꯃꯉꯥꯜ ꯅꯪꯁꯤꯗꯤꯕ ꯅꯨꯄꯤ ꯈꯨꯗꯤꯡ ꯑꯗꯨꯝꯅ ꯇꯧꯅꯤ ꯍꯥꯏꯕ ꯂꯩꯇꯦꯗ ꯃꯁꯤꯗꯤ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯗꯁꯨ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ ꯌꯨꯝ ꯑꯃꯗ ꯅꯨꯄꯥ ꯑꯃꯗ ꯃꯍꯥꯛꯀꯤ ꯊꯧꯗꯥꯡ ꯑꯗꯨꯕꯨ ꯃꯁꯥꯅ ꯌꯥꯖꯗ꯭ꯔꯕ ꯇꯧꯖꯗ꯭ꯔꯕ ꯐꯅ ꯏꯪ ꯇꯞꯄ ꯅꯨꯄꯤ ꯑꯗꯣ ꯃꯁꯥꯅ ꯇꯞꯄ ꯍꯩꯇꯕ ꯇꯥꯕꯅꯤ ꯅꯨꯄꯥꯒꯤ ꯃꯈꯨꯠꯇ ꯂꯣꯏꯅ ꯂꯩ ꯅꯨꯄꯤꯕꯨ ꯏꯪꯅ ꯇꯞꯅ ꯂꯩꯍꯟꯒꯦ ꯍꯥꯏꯕꯁꯦ ꯔꯥꯖꯀꯨꯃꯥꯔ ꯅꯍꯥꯛꯁꯤ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯗ ꯄꯣꯛꯂꯝꯒꯗꯕ ꯃꯤꯁꯛꯅꯤꯗ ꯑꯣꯟꯅꯔꯦꯗ ꯃꯔꯨꯞ ꯃꯉꯥꯜ ꯁꯤꯕꯨ ꯑꯩꯅꯔꯣ ꯏꯁꯣꯔ ꯃꯍꯥꯛꯅ ꯁꯤꯟꯕꯅꯤ ꯑꯗꯣ ꯐꯔꯦꯁꯦ ꯅꯪꯅ ꯍꯥꯏꯕꯗꯣ ꯆꯠꯂꯨꯔꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯋꯥ ꯑꯗꯨꯝ ꯉꯥꯡꯂꯒ ꯂꯩꯔꯅꯤ ꯍꯣ ꯑꯗꯨꯝꯅ ꯉꯁꯥꯏꯅ ꯌꯥꯔꯗꯤ ꯋꯥꯁꯤ ꯉꯥꯡꯅꯔꯣꯏꯗꯕ ꯔꯥꯖꯀꯨꯃꯥꯔꯅ ꯚꯥꯞ ꯇꯥꯗꯅ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯣ ꯆꯠꯂꯁꯤꯁꯦ ꯌꯥꯝꯅ ꯁꯥꯡꯉꯣꯏ ꯑꯁ꯭ꯋꯥꯏꯗ ꯁꯨꯝ ꯀꯣꯏꯊꯣꯛꯎꯁꯤ ꯇꯧꯕꯅꯤꯗ ꯍꯣꯏ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯑꯗꯣ ꯅꯣꯏꯒꯤ ꯀꯣꯅꯨꯡꯗꯒꯤ ꯋꯥꯡꯕ ꯂꯥꯟ ꯌꯥꯗꯕ ꯂꯥꯟꯃꯤ ꯑꯣꯏꯔꯤꯁꯤꯡꯁꯦ ꯏꯟꯅꯍꯜꯂꯛꯀꯅꯨꯀꯣ ꯏꯕꯥꯅꯤꯈꯛ ꯋꯥꯔꯤ ꯅꯨꯡꯉꯥꯏ ꯁꯥꯔꯒ ꯆꯠꯁꯦꯕ ꯃꯣꯏ ꯌꯥꯎꯕꯁꯤ ꯀꯌꯥ ꯀꯩꯗꯧꯗꯦꯕ ꯍꯣꯏ ꯃꯔꯨꯞ ꯃꯉꯥꯜ ꯁꯤꯃꯕ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯉꯥꯜꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡꯒꯤ ꯁꯅꯊꯣꯡ ꯋꯥꯡꯃꯗ ꯃꯇꯦꯛ ꯑꯃ ꯀꯣꯏꯊꯣꯛꯂꯨꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯊꯣꯉꯥꯛꯄꯁꯤꯡꯅ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯀꯦ ꯇꯧꯕꯗꯨ ꯄꯥꯔꯤꯅ ꯊꯤꯡꯂꯗꯨꯅ ꯂꯥꯛꯍꯜꯂꯝꯗꯦ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯉꯥꯜꯒ ꯃꯈꯣꯏ ꯑꯅꯤ ꯆꯠꯃꯤꯟꯅꯔꯝꯃꯤ ꯋꯥꯔꯤ ꯁꯥꯅ ꯁꯣꯝꯗꯅ ꯂꯥꯏꯖꯥ ꯑꯃꯗꯤ ꯃꯇꯥ ꯊꯥꯔꯣ ꯃꯈꯣꯏ ꯑꯅꯤ
Tharogi ma mahoidagi thoraklami. Makhoina wari sana sana lakpadu khanghaudana laizagi mamitta tin ama changkhiduna laiza thukpa sabaga loinaraga makhut aduna mamit adu noira laklami. Tanja aduda laiza lakliba nupa aduda thengzilami. Nupa aduna masa chawbanina laizadi handoktuna tusili. Adumna tawbaduda Tharodi ipa pakhanale. Laizana thengziliba nupa adu Rajkumar Paridani. Adumna tawbaduda mangalsu adumna parida nupi amana thengjilakpaduda masa adu pakhatpa amadi poksai. Rajkumar Pari mahakti karisu tawda asawbu utta turaga leiriba nupi aduda yengtharaktuna asumna hairi. Isalbu sopra aisu uhodre isal lakpa khanghodre. Parina adumna hairakpaduda laizagi mata Tharona parida mangak nona asumna hairi. Rajkumar aikhoibu ngakpiyo. Rajkumar bu lakpa ujahodre. Tharona hairiba wafamado tabada tusinduna makhada leiriba China khangliba laiza adu satyeng khalai. Rajkumar Pari oirambaduda khangboi pakhatboi phuklauna hogolai. Adubu mana tusinbada makhong adu nungda yeisinkhibaduna hogolakpada China aduna henmanbadagi amuk makhada phamtharami. Matau aduda Rajkumar Pari na asumna tapna hairi. Kari adu pakhalibano pakhatpigano. Nakhoina ai uraga ngak nontharaga nolupa utliba maram chade. Nolupa utpagi misakti leibak asigi ningthau amadi maharani de utkadabani. Aidi nakhoigumani. Aina leibak asigi karisu tawde. Aduna matung tarakpada aibu uraga adumna tawbigano isal. Isal haina kaujarage. Sokre isal se nabung yengbige. Asi hairaga Rajkumar Pari adu laizagi manakta phamtharaktuna yengbirei. Parina laizagi makhong adu paiduna yengbirakpaduda laiza parida khangprek khangna yengi. Aduga makhong adu konsili aduga haira itapna. Kari matawna majai bungo. Tawallaba lairabi aigi ikhong paiduna ana yengbibadi. Aibu ining thawna khangba thoklabadi aibu chairak phangani. Adumna tawbiganu majai bungo. Pari laizana adumna tapna hairakpa wahai aduda laizada yenglei. Laiza ikaiba amadi pakhatpaga loinaraga leirambadudha paridi laizabu nungsiba phauraklam. Pari laizada nokphet tawna yenglei. Aduga pari tapna hairei. Karige adumna pakhatlibano isal. Aina yarabadi yaraba natro. Se nabungi khutsida pairo. Nabung hawgatcharamge. Asi hairaga laizabu hawgatpirami. Lairiba sing adusu karimata hairamde. Pari laiza hoida asumna amu hairi. Isalani nakhoi anigi koloi minglenbu kari kaubage. Masai bungo itagi koloi minglena tharo kauzai. Ai hakina laiza kauzai masai bungo. Onthokna phajakreda. Isal nakhoi anigi koloi minglena sidi. Ado nabungi minglena pari kauzai. Aduga igi marup asigi minglena mangal kawi. Masai bungogi minglensu magun yamna leina phajai. Aduga Masai bungogi marup asigi minglensu phajai. Ado aikhoi amuk chachaba yaragadra? Chalo chalo. Laiza parina aduna chatlo hairabaduda mata Tharogi makhut adu pairaga chingduna khonglai yangna chatkirami. Somda pari laizabu nungsina yengduna lehaurami. Adumna leiringai parigi marup mangalna asumna hairei. Rajkumar aidi mabu urubada ngau ngakre. Mangalgi wata aduda pari mangalda khangeng yenglei aduga sat hairei. Karino marup kanano nahakna ngaurisi? Rajkumar laizagi mamanabi Tharo haibise. Ai mahak urubada ai kainom tawre. Mangalna hairakliba mingdu tabada pari khara phatharami. Adudi nungsi phongdoklaga kok nungsinarudana. Ai madu tawdaba yadre. Ado makhoibu soidagi oiba jala mandi makhoigi lefamsu khangde kamai tawni Rajkumar. Adugidamakpu nahakna aduk luna khali kaigino. Aina phangnaba tawiyam marukibu kaino. Hoida Rajkumar leiribu aina karigi waruni. Adudi law halasi. Laisa masak phajabi thengnaraga amuk chatpa haido. Ai chatningdre. Aduna toklasi chatlaroisi. Konung maikei panglasi. Nahakni hek khangase tawdalakti yapontene. Onareni nangaisi.
ꯍꯣꯏꯅꯦ ꯑꯗꯨꯅꯤꯅꯦ ꯑꯩꯅ ꯈꯜꯂꯤꯕꯁꯦ ꯑꯩꯅ ꯔꯥꯖꯀꯨꯃꯥꯔꯒ ꯑꯣꯏꯔꯕꯗꯤꯀꯣ ꯌꯥꯊꯪ ꯇꯧꯊꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕꯅꯤ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯗꯤ ꯑꯃꯠꯇ ꯍꯦꯛ ꯇꯧꯗꯦ ꯀꯃꯥꯏꯅ ꯇꯧꯕ ꯔꯥꯖꯀꯨꯃꯥꯔꯅꯣ ꯈꯪꯗꯦ ꯄꯥꯔꯤꯅ ꯃꯉꯥꯜꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩ ꯏꯄꯥ ꯅꯤꯡꯊꯧꯗ ꯍꯥꯏꯖꯔꯒꯦ ꯀꯔꯤ ꯍꯥꯏꯗꯨꯕ ꯄꯟꯊꯧ ꯑꯄꯣꯛꯄ ꯅꯆꯥ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯖꯒꯦ ꯃꯗꯨꯗꯤ ꯑꯩꯒꯤ ꯃꯔꯨꯞ ꯃꯉꯥꯜꯁꯦ ꯔꯥꯖꯀꯨꯃꯥꯔ ꯑꯣꯏꯍꯟꯕꯤꯔꯣ ꯑꯩ ꯔꯥꯖꯀꯨꯃꯥꯔ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯃꯒꯨꯟ ꯑꯁꯤ ꯄꯥꯝꯖꯗꯦ ꯑꯩꯗꯤ ꯏꯆꯝ ꯆꯝꯖꯕ ꯃꯤꯁꯛ ꯄꯥꯝꯖꯩ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗ ꯂꯩꯒꯗꯕ ꯃꯇꯤꯛ ꯃꯒꯨꯟ ꯃꯗꯨꯁꯤꯡꯗꯨ ꯑꯩꯒꯤ ꯃꯔꯨꯞ ꯃꯉꯥꯜꯗ ꯀꯠꯊꯣꯛꯆꯒꯦ ꯍꯥꯏꯅ ꯍꯩꯖꯗꯣꯏꯕ ꯌꯥꯔꯦ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯝꯅꯒ ꯑꯩꯕꯨ ꯄꯥꯎꯊꯣꯛꯄꯤꯅꯨ ꯑꯔꯦꯝꯕꯗꯩꯕꯨ ꯏꯅꯤꯡꯊꯧꯅ ꯆꯩꯔꯥꯛ ꯄꯤꯗꯨꯅ ꯂꯣꯏ ꯊꯥꯕꯤꯒꯅꯤ ꯑꯃꯨꯛ ꯑꯩ ꯃꯗꯨ ꯉꯝꯖꯔꯣꯏꯀꯣ ꯅꯍꯥꯛꯄꯨ ꯔꯥꯖꯀꯨꯃꯥꯔ ꯑꯣꯏꯅꯤꯡꯉꯤ ꯍꯥꯏꯈꯤꯕꯗꯥꯏ ꯑꯗꯨꯗꯤ ꯔꯥꯖꯀꯨꯃꯥꯔꯅ ꯏꯆꯝ ꯆꯝꯅ ꯂꯩꯕꯗꯨꯒꯤ ꯍꯥꯏꯖꯕꯅꯤ ꯃꯁꯤꯗꯤꯕ ꯐꯔꯦꯁꯦ ꯂꯥꯛꯑꯣ ꯈꯣꯡꯂꯩ ꯈꯔ ꯊꯨꯔꯣ ꯌꯥꯝꯅ ꯇꯞꯂꯤ ꯏꯕꯥꯅꯤꯁꯦ ꯍꯣꯏ ꯔꯥꯖꯀꯨꯃꯥꯔ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯉꯥꯜꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡꯒꯤ ꯃꯥꯏꯀꯩ ꯄꯥꯡꯈꯤꯔꯝꯃꯤ ꯃꯇꯝꯁꯨ ꯇꯞꯅ ꯇꯞꯅ ꯍꯧꯈꯤꯕꯅ ꯊꯥ ꯈꯔ ꯍꯧꯈꯤꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤ ꯃꯍꯥꯛꯅ ꯂꯥꯏꯖꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯏꯖꯒ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯈꯤꯔꯝꯃꯤ ꯂꯥꯏꯖꯅ ꯐꯅ ꯌꯥꯗ꯭ꯔꯕꯁꯨ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤꯅ ꯍꯥꯏꯖꯃꯟꯗꯨꯅ ꯌꯥꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯕꯗꯒꯤ ꯃꯉꯥꯜ ꯑꯃꯗꯤ ꯂꯥꯏꯖꯒꯤ ꯃꯇꯥ ꯊꯔꯣꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯨꯡꯁꯤꯅꯈꯤꯔꯝꯃꯤ ꯅꯣꯡꯃ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤ ꯑꯃꯗꯤ ꯂꯥꯏꯖ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯃꯗ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯂꯥꯏꯖ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯅ ꯅꯪꯒꯤ ꯑꯋꯥꯠꯄ ꯑꯃ ꯂꯩꯔꯛꯄ ꯃꯇꯝꯗ ꯅꯍꯥꯛ ꯑꯩꯉꯣꯟꯗ ꯄꯥꯎꯗꯝꯒꯗꯕꯅꯤꯀꯣ ꯂꯥꯏꯖ ꯃꯆꯥ ꯏꯕꯨꯡꯉꯣ ꯇꯣꯜꯂꯕꯤ ꯂꯥꯏꯔꯕꯤ ꯑꯩꯍꯥꯛꯅ ꯃꯆꯥ ꯏꯕꯨꯡꯉꯣꯒ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯆꯠꯃꯤꯟꯅꯕꯁꯦ ꯑꯩꯍꯥꯛꯇꯤ ꯑꯀꯤꯕ ꯑꯃꯗꯤ ꯂꯣꯏꯅꯔꯤ ꯀꯔꯤꯒꯨꯝꯕ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯏꯕꯥꯅꯤ ꯑꯁꯨꯝꯅ ꯂꯣꯏꯅꯩ ꯇꯥꯕꯗ ꯑꯩꯕꯨ ꯁꯥꯎꯗꯨꯅ ꯑꯀꯟꯕ ꯆꯩꯔꯥꯛ ꯄꯤꯔꯕꯗꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯩꯍꯥꯛꯇꯤ ꯀꯝꯗꯧꯒꯅꯤ ꯂꯥꯏꯖ ꯄꯨꯝꯅꯃꯛ ꯑꯩꯅ ꯊꯦꯡꯅꯒꯅꯤ ꯀꯅꯥꯅꯁꯨ ꯅꯪꯕꯨ ꯆꯩꯔꯥꯛ ꯄꯤꯍꯜꯂꯣꯏ ꯅꯍꯥꯛꯀꯤꯗꯃꯛ ꯑꯩꯅ ꯆꯤꯡꯖꯥꯎꯒꯨꯝ ꯂꯦꯞꯂꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯍꯩꯅꯤꯡꯕ ꯍꯩꯖꯁꯅꯨ ꯑꯩꯗꯤ ꯅꯪꯒꯤꯗꯃꯛ ꯂꯦꯡꯗꯅ ꯂꯩꯔꯒꯗꯕꯅꯤ ꯀꯅꯥꯅꯁꯨ ꯅꯍꯥꯛꯄꯨ ꯍꯟꯊꯅ ꯌꯦꯡꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧ ꯏꯃꯥ ꯃꯍꯥꯔꯥꯅꯤꯗ ꯍꯥꯏꯖꯒꯅꯤ ꯃꯈꯣꯏꯅꯁꯨ ꯌꯥꯕꯤꯔꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤ ꯋꯥꯔꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯏꯄꯥ ꯅꯤꯡꯊꯧꯗ ꯍꯥꯏꯖꯒꯅꯤ ꯇꯝꯖꯒꯅꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯀꯔꯤꯒꯨꯝꯕ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯅ ꯑꯁꯥꯎꯕ ꯑꯣꯏꯔꯛꯂꯕꯗꯤ ꯑꯩ ꯃꯗꯨꯒꯤ ꯆꯩꯅꯥ ꯑꯗꯣ ꯈꯥꯡꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯑꯩꯗꯤ ꯂꯥꯏꯔꯕꯤꯅꯤ ꯆꯐꯨ ꯁꯥꯕꯤ ꯑꯩꯍꯥꯛꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗ ꯑꯩꯒꯨꯝꯕꯤ ꯑꯃꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯩꯕꯨ ꯆꯐꯨ ꯁꯥꯕꯤ ꯑꯣꯏꯔꯕꯁꯨ ꯂꯥꯏꯔꯕꯤ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯗꯦ ꯃꯔꯝꯗꯤ ꯑꯩ ꯃꯇꯤꯛ ꯃꯒꯨꯜꯇꯅ ꯌꯣꯝꯂꯒ ꯍꯤꯡꯕ ꯉꯛꯆꯥꯎ ꯊꯦꯛꯄ ꯃꯤꯁꯛ ꯑꯃꯗ ꯑꯩꯅ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯐꯥꯎꯗꯦ ꯑꯩꯗꯤ ꯏꯆꯝ ꯆꯝꯖꯕ ꯃꯤꯕꯨ ꯅꯨꯡꯁꯤꯕ ꯉꯝꯕ ꯑꯅꯦꯝ ꯑꯋꯥꯡ ꯊꯥꯛ ꯈꯦꯠꯅꯕ ꯊꯝꯗꯕꯤ ꯃꯤꯁꯛ ꯑꯗꯨ ꯄꯥꯝꯃꯤ ꯑꯩꯅ ꯄꯥꯝꯕꯁꯤꯡ ꯑꯗꯣ ꯅꯪꯒꯤ ꯅꯐꯝꯗ ꯂꯣꯏꯅ ꯂꯩꯔꯝꯃꯤ ꯃꯔꯝꯁꯤꯅ ꯑꯩꯅ ꯅꯍꯥꯛꯄꯨ ꯍꯥꯏꯖꯗꯨꯅ ꯅꯨꯡꯁꯤꯖꯕꯅꯤ ꯑꯩꯒꯤ ꯏꯐꯝꯗꯒꯤꯗꯤ ꯅꯍꯥꯛꯇꯒꯤ ꯑꯍꯦꯟꯕ ꯂꯥꯛꯂꯔꯣꯏ ꯅꯍꯥꯛꯄꯨ ꯑꯩꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯈꯥꯒꯦꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤꯒꯤ ꯇꯥꯂꯣꯏ ꯑꯣꯏꯗꯨꯅ ꯁꯤꯖ ꯃꯤꯡꯊꯣꯜ ꯄꯤꯒꯅꯤ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯗꯤ ꯑꯅꯤꯔꯛ ꯍꯟꯗꯦ ꯃꯁꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯄꯨꯝꯅꯃꯛꯄꯨ ꯎꯁꯤꯠꯇꯕ ꯅꯠꯇꯦ ꯄꯥꯔꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯂꯥꯏꯖ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯔꯝꯕꯗꯨ ꯄꯥꯔꯤꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯂꯥꯏꯖ ꯀꯔꯤꯁꯨ ꯐꯥꯎꯗ꯭ꯔꯦ ꯑꯀꯤꯕꯁꯨ ꯃꯁꯥꯗꯒꯤ ꯐꯈꯤꯕꯒꯨꯝ ꯇꯧꯏ ꯑꯁꯨꯝꯅ ꯂꯥꯏꯖ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯃꯥꯁꯨ ꯇꯞꯅ ꯇꯞꯅ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯂꯥꯛꯄꯗꯨꯗ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯃꯃꯥ ꯃꯍꯥꯔꯥꯅꯤꯁꯨ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯄꯥꯔꯤ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯑꯗꯨꯒ ꯅꯤꯡꯊꯧ ꯈꯥꯒꯦꯝꯕ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯈꯨꯃꯟ ꯂꯩꯃ ꯃꯈꯣꯏ ꯑꯅꯤꯗ ꯅꯣꯂꯨꯛꯄ ꯎꯠꯂꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯄꯥꯔꯤ ꯄꯟꯊꯧ ꯑꯄꯣꯛꯄ ꯄꯂꯦꯝ ꯑꯄꯣꯛꯄꯤ ꯉꯁꯤꯗꯤ ꯅꯆꯥ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯖꯒꯦ ꯀꯔꯤ ꯋꯥꯕꯨ ꯍꯥꯏꯅꯤꯡꯂꯤꯕ ꯏꯆꯥꯅ ꯍꯥꯏ
ꯏꯁꯥꯅ ꯀꯔꯤꯕꯨ ꯍꯥꯏꯅꯤꯡꯂꯤꯕꯅꯣ ꯍꯥꯏꯌꯣ ꯑꯩꯈꯣꯏ ꯇꯥꯔꯤꯌꯦ ꯅꯣꯡꯃ ꯄꯂꯦꯝꯅ ꯑꯩꯕꯨ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯋꯥꯐꯝ ꯅꯆꯥꯗ ꯍꯧꯗꯣꯛꯄꯤꯔꯛꯄ ꯋꯥꯐꯝ ꯑꯗꯨꯒꯤꯗꯃꯛ ꯄꯟꯊꯧ ꯑꯃꯗꯤ ꯄꯂꯦꯝꯗ ꯅꯆꯥ ꯋꯥꯐꯝ ꯑꯗꯣ ꯌꯥꯔꯦ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ ꯃꯆꯥꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯈꯥꯒꯦꯝꯕ ꯑꯃꯗꯤ ꯈꯨꯃꯟ ꯂꯩꯃ ꯌꯦꯡꯅꯩ ꯑꯗꯨꯒ ꯈꯥꯒꯦꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯆꯥꯅ ꯃꯗꯨꯒꯤ ꯋꯥꯈꯜ ꯈꯜꯂꯕꯅꯤꯅ ꯅꯪꯕꯨ ꯄꯣꯛꯄ ꯄꯣꯛꯄꯤꯒꯤ ꯋꯥꯕꯨ ꯅꯍꯥꯛꯅ ꯌꯥꯔꯕꯅꯤꯅ ꯅꯪꯒꯤ ꯄꯟꯊꯧ ꯑꯩꯍꯥꯛꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯒ ꯂꯨꯍꯣꯡꯅꯕ ꯇꯧꯕ ꯇꯥꯕꯅꯤ ꯏꯆꯥꯅ ꯌꯨꯝ ꯄꯥꯟꯕ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯄꯟꯊꯧꯅ ꯏꯆꯥꯕꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯊꯧꯔꯝ ꯊꯧꯒꯥꯏ ꯀꯌꯥꯗ ꯅꯪꯕꯨ ꯁꯔꯨꯛ ꯌꯥꯍꯜꯂꯒꯅꯤ ꯄꯥꯔꯤ ꯃꯄꯥ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯈꯣꯏꯗꯥꯕ ꯋꯥꯍꯩ ꯇꯥꯕ ꯐꯪꯗꯕꯗꯨꯗ ꯄꯥꯔꯤꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯄꯟꯊꯧ ꯄꯂꯦꯝ ꯅꯆꯥꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯠꯇꯒ ꯅꯆꯥ ꯂꯨꯍꯣꯡꯖꯔꯣꯏ ꯅꯆꯥ ꯑꯩꯍꯥꯛꯀꯤ ꯈꯣꯏꯗꯥꯖꯕ ꯅꯨꯡꯁꯤꯖꯕꯤ ꯃꯤꯁꯛ ꯑꯗꯨꯒ ꯅꯆꯥꯗꯤ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯕ ꯄꯥꯝꯖꯩ ꯃꯆꯥꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯈꯥꯒꯦꯝꯕꯒꯤ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯈꯨꯃꯟ ꯂꯩꯃ ꯃꯈꯣꯏ ꯑꯅꯤ ꯌꯦꯡꯅꯩ ꯑꯗꯨꯒ ꯈꯥꯒꯦꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯆꯥꯅ ꯔꯥꯖꯀꯨꯃꯥꯔꯤ ꯅꯠꯇꯕ ꯅꯨꯄꯤꯖꯥ ꯑꯣꯏꯕꯤ ꯀꯅꯥꯕꯨ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯔꯤꯕꯅꯣ ꯅꯪꯒꯤ ꯄꯟꯊꯧ ꯅꯪꯒꯤ ꯄꯂꯦꯝ ꯑꯩꯈꯣꯏꯗ ꯇꯝꯃꯨ ꯅꯪꯒꯤ ꯄꯟꯊꯧ ꯑꯩꯍꯥꯛꯇꯤ ꯏꯆꯥꯅ ꯑꯄꯥꯝꯕꯗ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏ ꯃꯔꯝꯗꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯊꯥꯡꯅꯤ ꯏꯆꯥꯅ ꯊꯥꯡꯒꯗꯧꯔꯤꯕ ꯑꯗꯨꯅ ꯏꯆꯥꯅ ꯄꯥꯝꯖꯕ ꯃꯗꯨ ꯅꯪꯒꯤ ꯄꯟꯊꯧꯅꯁꯨ ꯌꯥꯔꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯄꯂꯦꯝ ꯑꯄꯣꯛꯄꯤꯅ ꯀꯔꯤꯕꯨ ꯍꯥꯏꯅꯤꯡꯂꯤꯕ ꯂꯩꯃ ꯅꯍꯥꯛꯀꯤ ꯋꯥꯐꯝꯁꯨ ꯍꯥꯏꯌꯨ ꯇꯥꯁꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯒꯤꯗꯤ ꯁꯤꯃ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯑꯩꯒꯤ ꯏꯆꯥ ꯃꯍꯥꯛꯅ ꯈꯣꯏꯗꯥꯖꯕ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯑꯗꯣ ꯀꯣꯅꯨꯡ ꯑꯁꯤꯗ ꯄꯨꯔꯛꯄꯗ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯖꯔꯣꯏ ꯏꯅꯤꯡꯊꯧ ꯄꯨꯟꯁꯤꯒꯤ ꯂꯩꯃꯤꯟꯅꯒꯗꯕ ꯃꯤꯁꯛ ꯑꯃꯕꯨ ꯁꯛꯈꯪꯅꯗꯕ ꯃꯤꯁꯛ ꯑꯃꯒ ꯂꯩꯃꯤꯟꯅꯕ ꯌꯥꯕ ꯅꯠꯇꯦ ꯂꯩꯃꯤꯟꯅꯔꯕꯁꯨ ꯃꯗꯣ ꯀꯩꯗꯧꯅꯨꯡꯗ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯣꯏꯅꯦ ꯑꯗꯨꯅ ꯏꯅꯤꯡꯊꯧ ꯑꯩꯒꯤ ꯏꯆꯥꯅ ꯄꯥꯝꯖꯕ ꯅꯨꯡꯁꯤꯕ ꯃꯤꯁꯛ ꯑꯗꯣ ꯑꯩꯈꯣꯏꯗ ꯍꯥꯏꯔꯒ ꯀꯔꯤ ꯀꯔꯤꯅꯣ ꯈꯟꯅꯔꯒ ꯏꯆꯥꯒꯤꯗꯃꯛ ꯐꯅꯕ ꯁꯤꯟꯕ ꯇꯥꯕꯅꯤ ꯏꯅꯤꯡꯊꯧ ꯄꯥꯔꯤ ꯃꯥꯕꯨ ꯄꯣꯛꯄ ꯄꯣꯛꯄꯤꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯍꯟꯗꯛꯃꯨꯛꯇꯤ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯄꯟꯊꯧ ꯑꯄꯣꯛꯄ ꯄꯂꯦꯝ ꯑꯄꯣꯛꯄꯤ ꯅꯆꯥꯅ ꯊꯋꯥꯏꯅ ꯇꯥꯖꯕꯤ ꯅꯆꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯖꯅꯤꯡꯕꯤ ꯅꯆꯥ ꯑꯗꯨꯗꯤ ꯈꯨꯟꯊꯛꯀꯤ ꯑꯉꯣꯝ ꯅꯤꯉꯣꯜ ꯂꯥꯏꯖꯕꯅꯤ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯅ ꯁꯅꯥꯍꯜ ꯀꯧꯏ ꯑꯗꯨꯒ ꯑꯄꯣꯛꯄꯤꯒꯤ ꯃꯤꯡꯂꯦꯟꯅ ꯂꯩꯃ ꯇꯣꯝꯕꯤ ꯀꯧꯏ ꯄꯟꯊꯧ ꯑꯄꯣꯛꯄ ꯄꯂꯦꯝ ꯑꯄꯣꯛꯄꯤ ꯅꯆꯥꯗꯤ ꯅꯨꯖꯥ ꯃꯍꯥꯛꯄꯨ ꯊꯋꯥꯏꯅ ꯈꯣꯏꯗꯥꯖꯔꯦ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯍꯟꯕꯤꯌꯨ ꯑꯗꯨꯕꯨ ꯄꯟꯊꯧ ꯑꯄꯣꯛꯄ ꯄꯂꯦꯝ ꯑꯄꯣꯛꯄꯤ ꯅꯨꯖꯥ ꯑꯣꯏꯕꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯁꯨꯔꯒ ꯆꯥꯕ ꯏꯃꯨꯡ ꯑꯃꯅꯤ ꯃꯍꯥꯛꯅ ꯆꯐꯨ ꯁꯥꯗꯨꯅ ꯌꯨꯝ ꯑꯗꯨꯕꯨ ꯄꯨꯔꯤ ꯃꯧꯄꯥ ꯑꯗꯨꯅ ꯂꯪꯐꯩꯗ ꯂꯩꯗꯨꯅ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤ ꯄꯟꯊꯧ ꯄꯂꯦꯝ ꯃꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯄꯨ ꯃꯤꯔꯥꯏꯕꯤꯒꯅꯨ ꯅꯆꯥꯗꯤ ꯃꯍꯥꯛꯄꯨ ꯑꯃꯛꯄ ꯌꯥꯎꯗꯨꯅ ꯅꯨꯡꯁꯤꯖꯩ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯑꯣꯏꯍꯟꯕꯤꯌꯨ ꯅꯆꯥꯅ ꯄꯟꯊꯧꯒꯤ ꯄꯂꯦꯝꯒꯤ ꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯖꯔꯤ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯔꯤ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯩ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯃꯄꯥ ꯃꯃꯥ ꯑꯣꯏꯔꯤꯕ ꯑꯅꯤ ꯑꯗꯨ ꯌꯦꯡꯅꯩ ꯑꯗꯨꯒ ꯅꯤꯡꯊꯧ ꯈꯥꯒꯦꯝꯕꯅ ꯑꯁꯨꯝꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤ ꯏꯆꯥꯅ ꯑꯗꯨꯝꯅ ꯋꯥꯒꯅꯤ ꯅꯪꯒꯤ ꯄꯟꯊꯧ ꯄꯂꯦꯝ ꯂꯩꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏ ꯂꯩꯔꯤꯉꯩ ꯏꯆꯥꯒꯤ ꯅꯤꯡꯕ ꯀꯔꯤꯒꯤ ꯊꯨꯡꯍꯜꯂꯣꯏ ꯅꯪꯒꯤ ꯄꯟꯊꯧ ꯅꯪꯒꯤ ꯄꯂꯦꯝꯅ ꯏꯆꯥꯅ ꯄꯥꯝꯖꯕ ꯏꯆꯥꯅ ꯅꯨꯡꯁꯤꯕ ꯅꯨꯄꯤꯖꯥ ꯑꯣꯏꯕꯤꯗꯣ ꯀꯣꯅꯨꯡ ꯑꯁꯤꯗ ꯌꯨꯝꯂꯩꯃ ꯑꯃꯗꯤ ꯁꯤꯖ ꯃꯤꯡꯊꯣꯜ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯏꯆꯥꯅ ꯅꯨꯄꯤꯖꯥ ꯑꯣꯏꯕꯤ ꯃꯉꯣꯟꯗ ꯄꯥꯎꯗꯝꯂꯣ ꯑꯩꯈꯣꯏꯅ ꯌꯥꯔꯦ ꯅꯨꯃꯤꯠ ꯊꯥ ꯐꯕ ꯑꯃꯗ ꯏꯆꯥꯒꯤꯗꯃꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯈꯥꯒꯦꯝꯕ ꯑꯩꯍꯥꯛꯃꯛ ꯆꯠꯇꯨꯅ ꯏꯆꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤꯅ ꯏꯃꯧ ꯃꯍꯥꯛꯄꯨ ꯍꯥꯏꯕ ꯅꯤꯖꯕ ꯆꯠꯂꯨꯒꯅꯤ ꯏꯆꯥꯕꯨ ꯀꯔꯤꯒꯤ ꯋꯥꯔꯨꯒꯅꯤ ꯋꯥꯒꯅꯨ ꯏꯆꯥꯅ ꯄꯟꯊꯧ ꯑꯄꯣꯛꯄ ꯄꯂꯦꯝ ꯑꯄꯣꯛꯄꯤ ꯅꯆꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯅꯆꯥꯅ ꯄꯟꯊꯧ ꯄꯂꯦꯝꯒꯤ ꯂꯃꯟꯗꯤ ꯃꯄꯣꯛ ꯇꯔꯦꯠꯂꯛ ꯄꯣꯛꯂꯕꯁꯨ ꯁꯤꯡꯉꯝꯂꯔꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯔꯤ ꯃꯄꯥ ꯃꯃꯥꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯩ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯅꯤꯡꯊꯧ ꯈꯥꯒꯦꯝꯕ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯈꯨꯃꯟ ꯂꯩꯃ ꯑꯗꯨ ꯅꯣꯛꯆꯩ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯇꯞꯅ ꯇꯞꯅ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯂꯥꯏꯖꯥ ꯃꯆꯥ ꯏꯕꯨꯡꯉꯣ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ
ꯅꯍꯥꯛꯄꯨ ꯃꯖꯥꯏꯕꯨꯡꯉꯣ ꯑꯗꯨꯃꯛ ꯀꯧꯔꯗꯣꯏꯔꯥ? ꯔꯥꯖꯀꯨꯃꯥꯔ ꯑꯃꯗ ꯃꯖꯥꯏꯕꯨꯡꯉꯣ ꯀꯧꯗ꯭ꯔꯕꯗꯤ ꯀꯔꯤ ꯀꯧꯒꯅꯤ? ꯑꯇꯣꯞꯄ ꯃꯤꯡꯒꯧ ꯂꯩꯔꯕꯁꯨ ꯑꯩꯗꯤ ꯃꯖꯥꯏꯕꯨꯡꯉꯣ ꯍꯥꯏꯅ ꯑꯗꯨꯃꯛ ꯀꯧꯖꯒꯦ꯫ ꯀꯧꯔꯣ ꯀꯧꯔꯣ, ꯅꯪꯅ ꯀꯧꯅꯤꯡꯕ ꯑꯗꯣ ꯑꯩ ꯅꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ꯫ ꯀꯔꯤ ꯋꯥꯅꯣ ꯃꯖꯥꯏꯕꯨꯡꯉꯣ? ꯍꯥꯏꯕꯤꯌꯨ꯫ ꯑꯩꯒꯤ ꯄꯟꯊꯧꯅ ꯅꯍꯥꯛꯄꯨ ꯃꯃꯧ ꯑꯣꯏꯅꯕ ꯍꯥꯏꯗꯅ ꯍꯥꯏꯕ ꯂꯥꯛꯂꯒꯅꯤ꯫ ꯂꯥꯏꯖ ꯄꯥꯔꯤꯒꯤ ꯋꯥꯗꯨꯗ ꯄꯥꯔꯤꯗ ꯐꯠ ꯂꯥꯎꯅ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯕ ꯃꯖꯥꯏꯕꯨꯡꯉꯣ? ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯍꯥꯏꯕ ꯂꯥꯛꯂꯒꯗꯕ? ꯃꯖꯥꯏꯕꯨꯡꯉꯣꯅ ꯋꯥꯔꯤ ꯄꯨꯝꯕ ꯍꯥꯏꯈ꯭ꯔꯕ꯭ꯔꯥ? ꯍꯥꯏꯈ꯭ꯔꯦ꯫ ꯅꯪ ꯑꯩꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯄꯟꯊꯧꯅ ꯑꯃꯗꯤ ꯄꯂꯦꯝꯅ ꯌꯥꯕꯤꯔꯛꯇꯨꯅ ꯅꯍꯥꯛꯄꯨ ꯍꯥꯏꯕ ꯆꯠꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯩꯒꯤ ꯄꯟꯊꯧꯗꯨ ꯂꯥꯛꯄꯗ ꯅꯍꯥꯛꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯇꯧꯕꯤꯔꯛꯎ꯫ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ, ꯀꯔꯤꯒꯤ ꯑꯩꯅ ꯊꯑꯣꯏꯗꯅ ꯇꯧꯒꯅꯤ? ꯂꯩꯕꯥꯛ ꯑꯃꯒꯤ ꯏꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯑꯃꯅ ꯑꯩꯒꯤ ꯃꯜꯂꯕ ꯁꯪꯒꯥꯏ ꯑꯗꯨꯗ ꯂꯦꯡꯂꯛꯄꯗ ꯀꯔꯤꯒꯤ ꯊꯑꯣꯏꯔꯣꯏꯗꯧꯔꯤꯕꯅꯣ ꯃꯖꯥꯏꯕꯨꯡꯉꯣ? ꯍꯣꯏꯁꯦ, ꯁꯤꯗꯒꯤꯗꯤ ꯅꯍꯥꯛꯅ ꯁꯥꯕ ꯆꯐꯨꯁꯤꯡꯗꯣ ꯌꯣꯟꯊꯣꯛꯂꯣ, ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯁꯥꯔꯨꯔꯅꯨ꯫ ꯑꯗꯨꯒ ꯂꯩꯁꯦꯝꯕꯅ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯤꯕꯗꯣ, ꯃꯍꯥꯛꯁꯨ ꯑꯩꯅ ꯁꯒꯣꯜ ꯂꯥꯟꯃꯤ ꯊꯥꯗꯨꯅ ꯂꯧꯍꯜꯂꯨꯔꯒꯦ, ꯑꯗꯨꯒ ꯌꯨꯝꯗ ꯅꯤꯡꯊꯤꯅ ꯂꯩꯅꯕ꯫ ꯂꯝ ꯊꯣꯛꯂꯒ ꯊꯕꯛ ꯁꯨꯕ ꯌꯥꯗ꯭ꯔꯤ꯫ ꯅꯍꯥꯛꯀꯤ ꯑꯋꯥꯠꯄ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯋꯥꯠꯇꯅꯕ ꯇꯧꯒꯅꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ, ꯃꯗꯨ ꯏꯃꯥ ꯏꯄꯥꯅ ꯌꯥꯔꯛꯀꯗ꯭ꯔꯥ? ꯃꯗꯨ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕ ꯃꯥꯟꯗꯦ꯫ ꯑꯗꯨꯁꯨ ꯑꯆꯨꯝꯕꯅꯤ꯫ ꯍꯣꯏꯁꯦ, ꯐꯔꯦ, ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯍꯥꯛꯀꯤ ꯆꯐꯨꯗꯨ ꯁꯥꯔꯣ, ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯅꯍꯥꯛꯀꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯂꯒ ꯑꯗꯨꯝ ꯄꯤꯔꯛꯀꯅꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ, ꯌꯦꯡꯂꯁꯤ ꯀꯔꯤꯅ ꯐꯩ ꯍꯥꯏꯕꯗꯣ꯫ ꯑꯩꯁꯨ ꯏꯃꯥ ꯏꯄꯥꯗ ꯋꯥꯔꯤꯁꯦ ꯇꯝꯂꯒꯦ ꯃꯖꯥꯏꯕꯨꯡꯉꯣ꯫ ꯇꯝꯃꯣ꯫ ꯑꯩ ꯂꯥꯛꯀꯗꯧꯔꯤꯕ ꯅꯨꯃꯤꯠ ꯑꯗꯣ ꯃꯤ ꯊꯥꯔꯛꯂꯒꯦ, ꯑꯗꯨꯒ ꯅꯉꯣꯟꯗ ꯌꯧꯍꯜꯂꯛꯂꯒꯦ꯫ ꯐꯒꯅꯤ ꯃꯖꯥꯏꯕꯨꯡꯉꯣ, ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯒꯦ꯫ ꯃꯖꯥꯏꯕꯨꯡꯉꯣꯁꯨ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯕꯤꯔꯣ, ꯃꯇꯝꯁꯦ ꯊꯦꯡꯈ꯭ꯔꯦ꯫ ꯍꯣꯏ ꯍꯣꯏ, ꯆꯪꯉꯣ ꯆꯪꯉꯣ, ꯑꯩꯁꯨ ꯍꯜꯂꯒꯦ꯫ ꯑꯗꯨꯝꯅ ꯄꯥꯔꯤ ꯑꯃꯗꯤ ꯂꯥꯏꯖ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯥꯏꯖ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯝꯃꯤ꯫ ꯂꯣꯏꯔꯒ ꯃꯄꯥ ꯃꯃꯥ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯒ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯒ ꯃꯃꯥ ꯃꯄꯥꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯂꯥꯏꯖ ꯃꯃꯥ ꯃꯄꯥꯗ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯝꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯌꯦꯡꯅꯩ, ꯀꯔꯤꯅꯣ ꯍꯥꯏꯅ꯫ ꯂꯥꯏꯖꯒꯤ ꯃꯃꯥ ꯂꯩꯃꯇꯣꯝꯕꯤꯅ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯂꯥꯏꯖ, ꯀꯔꯤꯅꯣ ꯏꯆꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ? ꯃꯗꯨꯕꯨ ꯇꯧꯍꯩꯕ ꯊꯕꯛꯂꯅꯦ? ꯑꯣꯏꯕ ꯌꯥꯒꯗ꯭ꯔꯥ? ꯑꯗꯨꯛ ꯌꯥꯝꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯃꯅ ಲಾಯರವ ಚರ ನಾಮ ಚಾರಗ ನಾಮ ಹೇಲಿಬ ಐಖೋಯ್ಗ ಮರಿ ಥೋಕ್ನಬ ಹಾಯ್ಬಸಿಬು ಲೈಕಾಯಿ ಮಿಯಾಮ್ನ ಕರಿ ಹಾಯ್ನಖಿನಿ ನಂಗ್ಬು ಕರಿಗೆ ಇನಿಂಗ್ಥೌಗಿ ಮಚಾನುಪ ಅದುಗ ಲೋಯ್ನರಿಬನು ಇಮಾ ನಚಾ ಅರಾನ್ಬ ಥಬಕ್ ಅಮತ ತೌದಿಯೆ ಅದುಗ ಮಚಾ ಇಬುಂಗೊನ ಐಬು ನುಂಗ್ಸಿ ಹಾಯ್ನ ಫೋಂದೋಕ್ಪದ ಮತಮ್ದುದ ಐನ ಅಯಾಬ ಪಿಖಿದೆ ಅದುಬು ಇಮಾ ಮಚಾ ಇಬುಂಗೊನ ಹಾಯ್ಮನ್ಬದಗಿ ನಚಾ ಯಾಖಿಬನೆ ಇಮಾ ಯಾರಿ ನುಪಿ ಹೌಜಿಕ್ ಮದುಗಿ ಮತಂ ನತ್ತೆ ಇನಿಂಗ್ಥೌನ ಹಾಯ್ರಬನಿನ ಐಖೋಯ್ನ ಯೆಟ್ಲುಬ ಯಾರು ಐಖೋಯ್ನ ಯಾಖಿದಬ ಥೋಕ್ಲಬದಿ ಐಖೋಯ್ಜು ಖುಲ್ಲಸಿದ ನತ್ತನ ಲೈಬಾಕ್ ಅಸಿದ ಲೈಬ ಯಾದ್ರಬದಿ ಕಮ್ದೌಬನಿ ನುಪಿ ಮಖೋಯ್ ಮಪ ಕರಿನೋ ಹೌಜಿಕ್ ಐಖೋಯ್ನ ತೌಗದಬ ಐದಿ ಗ್ಯಾನ್ ತಾಡ್ರೆ ಐ ಹಾಯ್ಫಮ್ ಖಂಗ್ದ್ರೆ ನುಪಿ ಲಾಯ್ಬಕ್ತ ತಮ್ಲಂಬಗಿನಿ ಖಂದೋಕ್ಲೋ ಕೈದೌಗೆ ಐಖೋಯ್ಗಿ ಇಸಾನ ಹೌರುಬದಿ ನತ್ತೆ ರಾಜ್ಕುಮಾರ್ನ ಹೌರುಬ ನತ್ರನೆ ಫರೆ ಪುಮ್ನಮಕ್ ಥೇಂಗ್ನಬ ತಾಬನೆ ಲೈಕಾಯಿ ಮಿಯಾಮ್ನ ngang ತಾಸಿಂದಬ ತಾಬನಿನೆ ಫರೆ ಇಪಾಗಿ ಬೆಮ ಲಾಯ್ಜಾ ನಹಾಕ್ನ ರಾಜ್ಕುಮಾರ್ದ ತಮ್ಲೋ ಮಖೋಯ್ನ ಹಾಯ್ಬದು ಐಖೋಯ್ಸು ಯಾರೆ ಹಾಯ್ನ ನಮಿತ್ ಅಫಬ ಅಮ ಯೇಂಗ್ಲಗ ಇನಿಂಗ್ಥೌನ ಅದುಮಕ್ ಲಾಕ್ಸಿರಸನೆ ಐಖೋಯ್ಸು ಮಖೋಯ್ಬು ಹರಾವ್ತ ಯಾಮ್ನ ಒಪ್ಪ ತಾಬನೆ ಹೋಯ್ ಅದುದಿ ಇಮಾ ನಸಾ ಪಥಾರಗೆ ಇಮಾ ಹೋಯ್ಸು ಪಥಾಬಿಯುರೋ ಚಂಗು ಚಂಗು ಪಥಾಜರುರು ಐಖೋಯ್ಸು ಪಥಾರದಬನೆ ಅಸುಮ್ನ ಅಹಿಂಗದುಸು ಹೌಖಿರಮಿ ಮತಂ ಮಾಸು ತಪ್ನ ತಪ್ನ ಹೌಖಿಬನ ನಮಿತ್ ಖರನಿ ಹೌಖಿರಮಿ ನಿಂಗ್ಥೌ ಖಾಗೇಂಬ ಮಹಾಕ್ ಫಿ ಅಂಗೌಬ ಸೆತ್ತುನ ಕೊನುಂಗ್ದ ಫಮ್ನಾಯ್ಬ ಒಯ್ರಿಬ ಅಹಲ್ ಅನಿ ಅಮಗ ಲೋಯ್ನರಗ
ꯁꯒꯣꯜ ꯂꯥꯟꯃꯤ ꯈꯔꯒ ꯅꯤꯡꯊꯧ ꯈꯥꯒꯦꯝꯕ ꯁꯅꯥꯍꯜꯒꯤ ꯁꯪꯒꯥꯏꯗ ꯆꯠꯇꯨꯅ ꯂꯥꯏꯖꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯍꯥꯏꯖꯕ ꯂꯥꯛꯂꯝꯃꯤ꯫ ꯁꯅꯥꯍꯜꯁꯨ ꯁꯥꯒꯩꯒꯤ ꯑꯍꯜ ꯑꯍꯨꯝꯒ ꯇꯧꯔꯒ ꯅꯤꯡꯊꯧ ꯈꯥꯒꯦꯝꯕ ꯍꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯕꯁꯨ ꯉꯁꯤꯗꯤ ꯅꯤꯡꯊꯧ ꯈꯥꯒꯦꯝꯕ ꯃꯆꯥꯅꯨꯄꯥꯒꯤꯗꯃꯛ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯗꯨꯅ ꯅꯤꯖꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯁꯅꯥꯍꯜ ꯍꯣꯏꯅꯁꯨ ꯃꯈꯣꯏꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯂꯥꯏꯖꯕꯨ ꯃꯈꯣꯏꯅ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯔꯤꯕꯗꯨ ꯑꯌꯥꯕ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯅꯤ ꯌꯥꯅꯔꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯆꯍꯤ ꯐꯥꯅ ꯌꯩꯊꯣꯛꯂꯝꯗꯦ ꯊꯥ ꯑꯃ ꯑꯅꯤ ꯂꯩꯔꯒ ꯍꯣꯡꯅꯕ ꯍꯥꯏꯗꯨꯅ ꯃꯇꯝ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯁꯨ ꯇꯞꯅ ꯇꯞꯅ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯂꯥꯏꯖꯒꯤ ꯃꯃꯥ ꯂꯩꯃꯇꯣꯝꯕꯤꯅ ꯀꯩꯊꯦꯜꯗ ꯄꯣꯠꯆꯩ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯖꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯍꯜꯂꯝꯗꯦ꯫ ꯑꯗꯨꯅ ꯃꯃꯥꯅ ꯑꯣꯏꯅ ꯊꯣꯛꯂꯝꯃꯤ꯫ ꯃꯥꯅ ꯀꯩꯊꯦꯜꯗ ꯂꯥꯛꯄꯗꯨ ꯎꯕꯗ ꯄꯣꯠꯐꯝ ꯐꯝꯕꯤ ꯑꯁꯪꯕꯤꯅ ꯂꯩꯃꯇꯣꯝꯕꯤꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯂꯩꯃꯇꯣꯝꯕꯤ, ꯅꯪꯕꯨ ꯀꯔꯥꯏꯗ ꯆꯠꯇꯧꯔꯤꯅꯣ? ꯑꯁꯪꯕꯤ, ꯑꯩꯁꯦ ꯀꯩꯊꯦꯜ ꯐꯥꯎꯗ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ꯫ ꯑꯩꯈꯣꯏꯗꯒꯤꯁꯨ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯂꯩꯈꯣꯗꯅ, ꯀꯩꯊꯦꯜꯗ ꯌꯣꯟꯕꯗꯨꯅ ꯃꯍꯥꯎ ꯍꯦꯟꯗꯧ ꯅꯠꯇꯦꯀꯣ꯫ ꯑꯗꯨꯒꯤ ꯅꯠꯇꯦꯗ, ꯑꯩꯁꯦ ꯏꯆꯥꯅꯨꯄꯤꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯂꯩꯁꯤꯟꯕꯤꯔꯨꯒꯦ ꯇꯧꯕꯅꯤꯗ꯫ ꯍꯣ ꯑꯗꯨꯕꯣꯕꯥ, ꯌꯥꯝꯅ ꯊꯨꯔꯕꯣ? ꯊꯨꯗ꯭ꯔꯒꯗꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯁꯤ ꯂꯥꯛꯑꯣ, ꯍꯤꯟꯖꯥꯡꯁꯨ ꯈꯔ ꯌꯦꯡꯈꯣ꯫ ꯑꯁꯪꯕꯤꯅ ꯑꯗꯨꯝꯅ ꯈꯥꯝꯂꯛꯂꯕꯗꯨꯗ ꯂꯩꯃꯇꯣꯝꯕꯤ ꯆꯠꯈꯤꯕꯁꯨ ꯌꯥꯗ ꯑꯁꯪꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯅꯪꯒꯤꯁꯤꯕꯨ ꯀꯔꯤ ꯀꯔꯤꯅꯣ ꯌꯣꯜꯂꯤꯁꯤꯕꯣ? ꯀꯔꯤ ꯀꯔꯤꯅꯣ ꯄꯪꯌꯣꯟꯗ ꯌꯣꯜꯂꯤꯕ ꯍꯥꯏꯕꯗꯨꯅꯤꯗ꯫ ꯑꯗꯣ ꯂꯩꯃꯇꯣꯝꯕꯤ, ꯄꯥꯎ ꯑꯃ ꯇꯥꯏ ꯆꯨꯝꯕ꯭ꯔꯣ? ꯑꯆꯨꯝꯕꯅꯤ ꯑꯁꯪꯕꯤ꯫ ꯃꯗꯨꯕꯨ ꯍꯌꯦꯡ ꯀꯣꯟꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯑꯣꯏꯀꯣ ꯂꯩꯃꯇꯣꯝꯕꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗ ꯆꯠꯅꯗꯕ ꯊꯕꯛꯅꯤ ꯇꯧꯔꯤꯕꯁꯦ꯫ ꯂꯩꯕꯥꯛ ꯑꯃꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯃꯅ ꯅꯣꯏ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯅꯤꯉꯣꯜ ꯂꯧꯕ ꯍꯥꯏꯕꯁꯦ ꯍꯌꯦꯡ ꯃꯈꯣꯏꯒꯤ ꯃꯅꯤꯡ ꯊꯨꯡꯂꯛꯇ꯭ꯔꯒ ꯑꯋꯥꯕ ꯄꯤꯔꯛꯂꯕꯗꯤ ꯋꯥꯖꯗꯣꯏꯁꯦ ꯅꯣꯏ ꯑꯩꯈꯣꯏ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯃꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯧꯕ ꯍꯥꯏꯕꯁꯦ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯤ ꯔꯥꯖꯀꯨꯃꯥꯔꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯂꯥꯏꯖꯕꯨ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕꯁꯦ ꯑꯩꯈꯣꯏꯗꯤ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯕꯅꯤ꯫ ꯍꯌꯦꯡ ꯇꯨꯡꯗ ꯁꯣꯏꯔꯕꯗꯤ ꯀꯔꯝ ꯇꯧꯅꯤ ꯍꯥꯏꯅ ꯋꯥꯖꯔꯤꯕꯅꯤꯅꯦ꯫ ꯑꯁꯪꯕꯤ, ꯑꯩꯅꯁꯨ ꯍꯥꯏꯔꯕꯅꯤ ꯏꯆꯥꯅꯨꯄꯤꯗ꯫ ꯑꯗꯨꯕꯨꯅꯦ, ꯃꯈꯣꯏ ꯑꯅꯤ ꯌꯥꯅꯔꯒ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯅ ꯌꯥꯔꯗꯨꯅ ꯇꯧꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯅꯤꯡꯉꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯌꯦꯠꯂꯨꯕ ꯌꯥꯕꯁꯨ ꯅꯠꯇꯦꯗꯣ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯇꯧꯔꯨꯅꯤ? ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯂꯦꯞꯈ꯭ꯔꯕꯅꯤꯅ ꯂꯥꯏꯕꯛꯇ ꯇꯝꯂꯝꯃꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯄ ꯅꯠꯇꯅ ꯀꯔꯤ ꯇꯧꯔꯨꯅꯤ? ꯍꯌꯦꯡ ꯑꯩꯒꯤ ꯏꯆꯥ ꯂꯥꯏꯖꯅ ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯣꯏꯔꯕꯁꯨ ꯏꯆꯥꯅꯤ, ꯍꯨꯟꯗꯣꯛꯂꯨꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯂꯧꯁꯤꯟꯕ ꯇꯥꯕꯅꯤ ꯑꯁꯪꯕꯤ꯫ ꯂꯩꯃꯇꯣꯝꯕꯤ, ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤ ꯃꯑꯣꯡ ꯑꯃ ꯇꯥꯗ꯭ꯔꯦꯗ꯫ ꯅꯆꯥꯅꯨꯄꯤꯅ ꯃꯥꯡꯂꯒ ꯅꯪꯅ ꯑꯃꯨꯛ ꯌꯨꯝꯗꯨꯗ ꯊꯝꯕ ꯍꯥꯏꯕꯁꯦ ꯃꯤꯅ ꯀꯔꯤꯅꯤ ꯍꯥꯏꯒꯅꯤ? ꯂꯩꯀꯥꯏꯒꯤ ꯃꯤꯅꯣꯛ ꯆꯪꯂꯛꯀꯅꯤꯀꯣ ꯂꯩꯃꯇꯣꯝꯕꯤ꯫ ꯑꯁꯪꯕꯤ, ꯍꯌꯦꯡ ꯀꯣꯟꯅꯒꯤ ꯀꯣꯟꯅ ꯌꯦꯡꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯣ ꯅꯪꯒꯤ ꯁꯤꯒꯤ ꯌꯦꯟꯗꯦꯝꯁꯦ ꯂꯩꯈ꯭ꯔꯒꯦ꯫ ꯁꯦꯟꯁꯤꯗ ꯂꯩꯔꯁꯦ꯫ ꯍꯣꯏ ꯄꯨꯔꯣ ꯄꯨꯔꯣ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯅꯪꯁꯨ ꯐꯝꯍꯧꯈꯣ, ꯑꯩꯁꯨ ꯀꯩꯊꯦꯜ ꯐꯥꯎꯗ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯆꯠꯂꯣ ꯆꯠꯂꯣ꯫ ꯂꯩꯃꯇꯣꯝꯕꯤ ꯑꯁꯪꯕꯤꯒꯤ ꯃꯅꯥꯛꯇꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯪꯕꯤ ꯂꯩꯃꯇꯣꯝꯕꯤꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯑꯁꯪꯕꯤ ꯌꯦꯡꯗꯨꯅ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯍꯥꯏꯖꯩ, ꯑꯣꯟꯊꯣꯛꯅ ꯀꯠꯂꯛꯈ꯭ꯔꯦꯗ ꯃꯆꯥꯅꯨꯄꯤꯁꯦ꯫ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔꯗ ꯂꯨꯍꯣꯡꯗꯨꯅ ꯂꯩꯈ꯭ꯔꯕꯗꯤ ꯁꯤꯖ ꯃꯤꯡꯊꯣꯜ ꯐꯪꯈ꯭ꯔꯅꯤ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯤꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯇꯧꯒꯗꯧꯔꯤꯕꯅꯤ꯫ ꯆꯐꯨ ꯁꯥꯕꯤ ꯂꯥꯏꯔꯕꯤꯗꯣ ꯍꯧꯖꯤꯛꯇꯤ ꯁꯤꯖ ꯑꯣꯏꯈꯤꯗꯧꯔꯕ꯫ ꯑꯩ ꯑꯣꯟꯊꯣꯛꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯃꯈꯣꯏ 3 ꯄꯣꯛꯆꯕꯁꯦ ꯑꯁꯤꯒꯨꯝꯕ ꯐꯝꯅꯥꯏꯕ ꯃꯤꯁꯛ ꯑꯃꯠꯇꯅ ꯍꯦꯛ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯇꯦꯗ꯫ ꯃꯈꯣꯏꯗ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯂꯥꯏꯔꯕ ꯉꯥꯛꯇ꯫ ꯃꯤꯒꯤꯅ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯈꯪꯗꯦ꯫ ꯑꯁꯨꯝꯅ ꯑꯁꯪꯕꯤ ꯃꯇꯣꯝꯇ ꯀꯜꯂꯛꯄꯒꯤ ꯋꯥꯉꯥꯡ ꯉꯥꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯇꯞꯅ ꯇꯞꯅ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯂꯥꯏꯖꯒꯤ ꯃꯧꯄ꯭ꯋꯥ ꯂꯩꯁꯦꯝꯕ ꯃꯍꯥꯛ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯔꯨꯕꯗꯨ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤꯅ ꯁꯒꯣꯜ ꯂꯥꯟꯃꯤ ꯊꯥꯗꯨꯅ ꯂꯧꯔꯒ ꯃꯌꯨꯝꯗ ꯂꯩꯍꯜꯂꯝꯃꯤ꯫ ꯂꯩꯁꯦꯝꯕꯁꯨ ꯃꯆꯦꯒꯤ ꯄꯥꯎ ꯄꯨꯝꯕ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯅ ꯅꯣꯡꯃ ꯂꯩꯁꯦꯝꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯄꯨꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯂꯩꯁꯦꯝꯕꯅ ꯃꯈꯨꯠꯇ ꯈꯥꯎ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯃꯁꯤ ꯃꯃꯥ ꯃꯄꯥ ꯐꯝꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯂꯩꯁꯦꯝꯕ ꯋꯥ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯄꯥꯕ,
ngasi di nasa wafam amata haijake. Ipagi laisemba. Kari tauroge isana kari hainingliba. Baba. Isegi luhongbagi tharamase. Ining thawdagi sen amata logumsi. Haying mina wa nganglaklavadi ꯑꯩꯈꯣꯏ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯂꯣꯏ ꯑꯗꯨꯅ ꯏꯃꯥ ꯕꯥꯕꯥ ꯏꯆꯦꯒꯤꯗꯃꯛꯇꯤ ꯃꯧꯄ꯭ꯋꯥ ꯑꯩꯅ ꯂꯣꯏꯅ ꯇꯧꯒꯅꯤ ꯏꯆꯦꯒꯤ ꯂꯨꯍꯣꯡꯕꯒꯤ ꯁꯦꯟꯁꯤꯡꯁꯦ ꯑꯩꯅ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯍꯥꯟꯅ ꯑꯩꯅ ꯇꯨꯡꯁꯤꯜꯂꯒ ꯊꯝꯕ ꯁꯦꯟ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯤ ꯁꯤꯅ ꯏꯆꯦꯒꯤ ꯂꯨꯍꯣꯡꯕꯒꯤꯗꯤ ꯂꯣꯏꯅ ꯀꯣꯟꯅꯔꯅꯤ ꯕꯥꯕꯥ ꯏꯃꯥ ꯁꯤꯗ ꯂꯩꯔꯦ ꯃꯆꯥꯅꯨꯄꯥꯅ ꯇꯧꯔꯝꯂꯤꯕꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯌꯦꯡꯅꯩ ꯂꯥꯏꯖꯗꯤ ꯃꯧꯄ꯭ꯋꯥꯅ ꯇꯧꯔꯛꯂꯤꯕꯗꯨ ꯎꯕꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯂꯛꯏ ꯂꯩꯃꯇꯣꯝꯕꯤꯁꯨ ꯃꯄꯤ ꯇꯥꯔꯛꯏ ꯁꯅꯥꯍꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯄꯥ ꯉꯁꯤꯗꯤ ꯊꯃꯣꯏ ꯑꯁꯤ ꯄꯦꯜꯂꯦ ꯏꯆꯥꯅꯨꯄꯥꯅ ꯇꯧꯔꯛꯂꯤꯕꯁꯤ ꯎꯕꯗ ꯃꯁꯤꯅꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯐꯔꯦ ꯏꯆꯥꯅ ꯑꯗꯨꯝꯅ ꯈꯜꯂꯕꯗꯤ ꯏꯆꯥꯅ ꯄꯤꯔꯤꯕ ꯁꯦꯟꯁꯤꯡ ꯑꯁꯤꯅ ꯅꯆꯦꯒꯤ ꯑꯋꯣꯡ ꯑꯋꯣꯟ ꯇꯝꯈꯤꯕ ꯇꯥꯕꯅꯤ ꯏꯄꯥ ꯏꯆꯥꯅ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯏꯄꯥ ꯌꯥꯝꯅ ꯄꯦꯜꯂꯦ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯃꯔꯤꯗꯣ ꯄꯨꯟꯅ ꯀꯞꯃꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯇꯞꯅ ꯇꯞꯅ ꯍꯧꯈꯤꯕꯅ ꯍꯥꯏꯅꯈꯤꯕ ꯂꯦꯞꯅꯈꯤꯕ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯗꯨꯅ ꯏꯃꯨꯡ ꯑꯅꯤꯗꯨ ꯇꯥꯟꯅꯗꯨꯅ ꯂꯨꯍꯣꯡꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯂꯥꯏꯔꯕꯤ ꯆꯐꯨ ꯁꯥꯗꯨꯅ ꯂꯩꯔꯝꯕꯤ ꯂꯥꯏꯖꯥ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤꯗ ꯂꯨꯍꯣꯡꯗꯨꯅ ꯁꯤꯖ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ ꯁꯣꯝꯗ ꯁꯅꯥꯍꯜꯒꯤ ꯏꯃꯨꯡꯁꯨ ꯅꯤꯡꯊꯧ ꯈꯥꯒꯦꯝꯕꯅ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯍꯜꯂꯝꯃꯤ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯒ ꯂꯥꯏꯖꯒꯤ ꯃꯧꯄ꯭ꯋꯥ ꯂꯩꯁꯦꯝꯕ ꯃꯍꯥꯛꯁꯨ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗꯒꯤ ꯅꯨꯄꯤ ꯑꯃ ꯂꯧꯗꯨꯅ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯏꯃꯨꯡ ꯑꯅꯤꯃꯛ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯗꯨꯁꯨ ꯏꯪꯅ ꯆꯤꯛꯅ ꯐꯠꯇꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯊꯣꯛꯇꯅ ꯂꯩꯈꯤꯔꯝꯃꯤ